Pausede yum oiba maruk oiba pau khara update taujere. Konong manung da laisang sabagi wau da irang thokre. Mioi mapan phajin kre. Bades compound da leba Govinda ji laisang manak pandit loisang gi lamgi sarukta Hindu gi laisang sajin payaroi haibagi wau da. Laisang asigi amai bi yafna mioi kya thorak tuna mapam aduda. Kongjang jangsilak padagi chawna irang thokre. Thaudok thokpam dagi phangpa pau gi matungi da thaudok asi ngasi nungthil pung amrung taba matamda pandit loisang gi member sing thoraktuna mafam asida Hindu gi laisang sabi yaroi ai duna khongjang changsin mahurakhibani aire khongjang adu saruk yakiba miusing aduna mafam adu da sengba chakliba laisang khara adu mai thana na bahona rakhe khodak da yamra police ki team camera thomjelaki sengba chakliba sing adu mai thana na thorang tawriba sing aduga police ka ngahek mugnaki Tungda polis na irang adu laksin ki mafam adu ki pandit loisang ki member mapan polis na fajan kre. Pandit loisang ki member amana pausi asid hai. Takhel khong ki mamang da lairiba pandit loisang ki mafam asi ningthau palingin patam dagi hauna. Midai laining chat pasing ki khobam oidon laki bani hariba mafam asida sahi khuting ki laibak marat tapna daba bade ningthau punchin ba irat ningthau punchina ba irat thoni kya tawdon lagle. Hanadi lining thau nong saba ibu daw pakang pamadi ima yumjaw lairem bigi ko masi hol oin chawna leram bani adubo handa Govinda ji temple senggot bagi sarugama oina mapam asibusu nawna senggot handa bagi damak sidoki bani aduga madugi Govinda ji gi kangi kangkhong thamna ba mapam oina sagat pahuraki masidagi pandit loisang gi maikedi gi sem minister unatuna wakat ki pahawba laikra bani Madrasi minister ki maikedi mafam masida songchoi choidan hanagi masak mong kaidan lai ahum atuki khobam chagani hena thaja piraki besulai ke wafam masigi ona teina bada makhata na adomak Hindu laisang sabagi thabak chatarpa asida pendaduna pandit loisang gi thomi singna mafam asida semkalipa kangi kangkhong thamna ba laisang adu mai thaba horubani asigu mabuk da ringai charaga sida amai bi kharan lai tonglakpa yarpadagi laknari charakta fajida ba wahiwata kya sinarakpa asijo yamna laibak thibani haike harba lamgi wathoga sida hoje hoje su court case lairibane basik je matakta thengkhang kerta manipur pandit loisang gi maikei dege manipur gi sub minister da ai bazarul pisinduna takhel khongge nongpok thangpa wang bada leiba midai ge laikobam ahum amari lampa ga si kanbinan ba haija ki ba laikhrabane marmasin mari laina basna miyang sangpi duna midai ki laining asi mutana ba khobam asibu kanbiu ana samana makhata na fongdoke Nagalamaramda Govinda ji temple board ki thaumi amana pause asida phangdorapagi matungina hauji pandit loisang lairiba mafam asi matam kharagi mamangda punsi pokri oina leramba mafam ne mafam asida lai hariba ima yumjaw lairembe lining thau nongsab amade ibudau pakhang bagi kobam asidi hana palace compound ki thoksuk tang basaruk haibasi haibadi hauji na masa laima school lairiba mafam asida lairambane hariba mafam asi ining thau okendris ki matamda Jondhoki badagi lai hongi khoba masi housing ultra sanglen haraga khangnariba darbar hol asita hongjalaki bani haire kaina thangda manipur da argaran binat minister oiba madam da house pandit loisang natragana maru loisang ni aina lairiba mafam base pukri thonduna semki bani mafam base da hana dagi lai ahum asigi khobam leramde haire ado matam gi ahum ba matungina mafam base da khobam lingdun leikhra maram na nakalane maragda ningthina wa Hodok naramlabadi asikum pamdaba thaudok singaji thoklam loidabani harisum hakna makhatana aike Nagalamaramdana BJP MLA anigam ragda thokpa lanjao iraboda masung susin rogi mamangda workers sing on sinatuna nung thomna kre Impal East District ki manung chanba wangkai assembly constituency amadi khorai assembly constituency ki lonaba khorai thangjam laikai pukri asawada pataba ising ching jithai habigi hokdagi Maikene gi miyamna MLA ani gi mamang maktada nung thana dun chawnu ko thawna kre Thaudok thokpam dagi phangpa pau gi matuk inna thaudok asi nungthil pung homlom taba matam da thoki bane Nagalas ani maki miyamna khuthong rakpa aduda mafam aduda thabak suramba excavator ama yauna gari kara amanga ta thoke Thaudok asi gi pau phangda gi Imphal East ki additional SP of President Roni Menglambam na luchingba police ki team amalak tu iranga tu laksin bangam ki aire Thaudok dokpa matuda lakiba khurai AC ki MLA Alsosin Trona paumi singda ahai Porumpat TV tower sangbagi lambi asi matam kya gi mamang tagi miyam ki amot akai hundokpam oidona lakle lambi asi khurai amade khetrikau AC ki marung chanalaiba miyam gi yamna maru ipa chathok sajin tawriba lambi ama oiribane lambi tholakpam asida amot akai pesinba si nongai tabadagi ngasi mahaki bidyang makhada sengtopuri thabak sa thabane
lambi sengdokpagi sarok amuk oina lambi masin da ising tungba kongkut amagi ising adu manak nakpada leiba pukri da chithakibani chitharakiba ising adu yamna jamba sunati adubo khurai thangjam leikai dakini haiba mi khara thorak laga ising chithaba yaroi aina phongdorakpadagi awai akum tawnarakibani tungda maike ani ki marakta chawnung khanarakibani ongkharabadu chawthoraktuna gari kyasu amanga ta thoki magi person kya nasu irang adu laksinarba nongbai round kya blank fair tawki aire Amaromda Taudopa Topam Atuda Lakiba Wanki Assembly Constituency MLA Yongkamirabon Ai Kurai Tangjam Leke Pokri Azobasi Make Yason the Riba Miam Katanatana Kurai Yasik Musing Jam Namaru Eva Pokri in a Sindaribane Adoba Pokri Asida Poba Singchi Taramba Siam Lebak Tibane Tawang sitting in a Bokonaruba like I give you Amabus Police Napaz into the Tamlamle Asing Matong Singasi talking about when a Kurai Emelena Magon the Pau Oma Pibiram Lapati Watawasi Toklam the Yabane Laibak tiba tawdok asi mamang da sumhang na wangkai ki MLA oina thau pudringai da thokiba leikrabane asingba tawdok asi tungda amokhanna thokdana phona minasi loina police na phajin khiba mi edu athuba matamda thadok hangadabani anasu MLA irabon na pakata na phangdoke loba crore amagi mai ka badra ka kona na fare Assam Rifles ki jawan ahum yauna mioi mari Assam police na state adugi distributor district gi loba crore amroki mai ka badra ka kona na fagat bangam kre ana asens da ki phangba paw umana aire Pawasin makata na panlibadi kutpu kharan yamla ba mek aba drugs sing puthok pusing tawre haibagi akangnaba pawo mafangudagi Assam Police na National Highway 37 da achadawok sing check tawke chingninge oiba mong da myoi mari kara pata lak patheng nabadagi makoiba khamdar wang pong chathabada makoi adu Nagaland gi Dimapur dagi Assam gi Tinchukia tamna lakpani amadi atopa gari amadi heroin purakpani haiba khangbangam ke Police na drug purakpani harba gari adu Golaga district ki Dargun dagi fagat pangam ki amati maduda heroin gram chani humpu ka mapan jaromba thengna khibane Assam Rifles ki jawani arba miyoi sing adudi Ranjit Kumar Sinha Binoy Kumar amadi Junus Khan amasung atopa aduna Fezholi Rodrio ko ba miyoi ni aba masa khang pangam ki loina drug adu Nagaland ki Dimapur da Manipuri napi amadi ki lera khibani amadi Tinsukia da purangna khona khibani aba khang pangam ki thawdo adu ki matang da Drivuder Police na NDPSA ki makhata FIR amara start tawduna investigation chathaba hokre aina pawaduna makhata na aire makhatarakba atopa paw amadana Islamic singa police ka khuthokna bada siba tara sokre Pakistan da athingba thamgraba tehrik e labbai Pakistan TLP na bakhoi party ki Safe Sat Hussein Rizvi thadok naba amasung Prophet Muhammad Karim naba cartoon singi matang da France ambassador Adu tanthok na dawgi protest tawna pa pham asdagi Islamabad tamna satkala ba khongsat ama haukibaga Lahore da police amasong radical Islamic sing adugi marakta akanba mongda khuthona ba ngarang miyoi taruk siki ba do tharaga punna siba tara sokre police na hakteng na nomai kapda TLP activist tare seki police ki nakanda miyoi hom seki asuk phawda akanba mukna ba asdam miyoi chatret hen aso akan thokre aso phosing adugi manung dagi kya amati aruba phibam da leiri aina TLP official even a Smile PD Aida Aye. Maragasida T20 Cricket Men's World Cup the Pakistan Sanabadu Yanganaba UAE to White Lariba Interior Minister Sagrasid Ahmad Gasi Kudokta Yumdahala Kre. Dr. Ramana injection dose Wangna Kaplaga Luinabi at Poweramle. Kanatagagi Dapana Gere District Dr. Amamasagi Luinabi like it Matung Tama Lairaga. Nobidu Black Magic Tilda injection dose Wana Kapsilaga Atpagi Maralda Fare and a police no Masin with the Fonduragle. Naramadi Talukna Konbor Ramesor Pelesta Labor Doctor Sanake Safa Sahinifumanga Surabagi Loinabi Selpa blood pressure low oike Manamagi Loinabi the Dexamethasone injection dose Wangna Kapsenki Maduki Matung the Silva Kananara Kamasung Hostel the Pocket Pedalam Hang the Seke Taudovadu Sahi Asiki February Taraga Matoy the Toke Messi adu da chingning oi bakara leire aiduna silbagi mama para police the complaint dauke ahan bada accusasi maral leitaba maram labasu investigation harakpada de janaba sanna ina khunba land road amor basum hak yuthagi amusum casino amade gambling center sing sali habise khanglake police ki matung ina hak black magic te su thajake black magic sian singna mangonda lanthum mayam phangna ba human sacrifice do ana pautak peke accusation of Maki Luina Bibo human sacrifice oina Pithok Naba Warib Loki Masum Hakbo injection dose and a capsule like a hatoke.
injection dose henbadagi mahaki loinabi sikibani habasi forensic science laboratory ki report sing nasu confirm tawki matung dabada police na equis asibu phake mahoina mahaki mayukta charge sheet amasu submit tawkhre Samparan nupi ama gang rape tawraga hatkre Bihar gi West Samparan district ta mayum palabi nupi ama gang rape tawbaga loinana hatkre haina na maichu numita officer lamana phongdoragle police na case aduga mari lena suspect ani phatkre Taudogodu Ramnagar police station na konba Sagwariya place ta thoki bane Ramnagar range gi SDPO Satyanarayan Ramna phongdorakpata maki sahi kunthamanga surabi victim adu thangchun mit lobuk talo sobajatke Tawagamasu mahak mahusagum na numitang ta yum halakide magi masa sing amazong jumlo na basin khonggang atu da bahak pathi ba hoke makoi na hing chupa mahak pathi ki nomai sing namit ki ayukta mahaki asi bahak sang semi naked condition da jugi labuk amada taramba thengna ke prima facie da mahak gengrem tawraba matung makhauri lakha lakha hatpa manke mahaki mangak samda magama uba fangki ana officials na phangdoke Taudogoduna baram oduna khoirang khoisaunaraba lawmi sin lambi thenki amasung mara leiba miosing phanaraba demand tauke ramgi matungina thaudok aduga mari leinana police na Hariman Ram amasung Muhammad Kalimuddin koba suspect ani fare mi singdugi complaint adu misi adugi complaint adu laiki trabinupi adugi mataina thangarake laiki trabinupi adugi mapuraiba labor amani mahaka to state amada dawak subasat kebale aire security force khuthongna bada mioi mari sire Mexico ki awang thangba ngkhoi sarukda ngarang security force amade drug cartel amagi members ga khuthona bagi thawdo to khulai paiba miyo yahum amade micham ama punna miyo mari sikre an official sena phangdoragle tawdo go singa mari leading official sena makhatana phangdo kibada laikhidraba gang member ohmadu laibaga du yoina mapangal jamna kanba drug cartel ama oriba gulf central ki members singne hauki berai numitagi huraka Mexico angkhoi gi saruk singda military amade police ki apun batem amada theiba hum bagi tabak sataba hauki bane Ngamkhoi gi saruk sinda drug ladon bagi tabak pak sana satare abagi akangna pau phangbadagi thiba hum bagi tabak sathaki bane ngarak numidang waram team aduna hanagum arakpa kari sing khamdar check tawdun lairgaida gang members sing aduna security force sing adu tamna nomai ka pahoraki bane nagalani gi marakta minute kullom nomai kamna bagi thawdok thokraba batung gang members sing adu mafam adu thadok tuna chatki bane magarana security force sing na sangsindur yeklobada mi mari gi asi bhag sang thengna ki bane Bengal's Part 1 Medical College ta angang lising amag sani pukhtpada mapal sire Puja season ki matung da West Bengal da COVID ki lachat tapna tapna hengalak pagal loinana state asda hauki patha am asda Part 1 College da sor khon baga mari leinaba laina da angang lising amag sani hena pukhalake makhoi ki manung da angang mapandi laikidre an officer center asi pangdokre MG Narega ki sel huran ba mioi mari fare arima lokthakre Mahatma Gandhi National Rural Employment Guarantee Act MG Narega ki thabak Soba sing da pika da sanpham sing aran ba pambai sin da tunu khran bani aiba pradhan chawnami mari phare konthojam gram panchayat ki manung da MG Narega ki thabak suba miyu sing ko sumbal namthak tawduna lauthokle haiduna konthojam makale ka ki konjeng bam ngwa sing abok pale ki trabak ke henok do kalak pada ki vigilance police na thigat ke case sing mari lena vigilance police na miyu sing adu chaliba tha asi kulhon da phagat ki bani pagalak raba miyu sing adu di konthojam gram panchayat ki pradhan aisna manisna abok pale ki trabak jogendro basoi CD block ki ward number 6 ki member Samin Chanti Mapuraba S Megasandra konthok jam makhale kai dagi Samin Megasandra Singh apokwa laiki draba sanajawa amsung wathoka se ki waka thangal ke konthok jam makhale kai dagi konjembang kouba apokwa laiki draba henau singne magju MG Narega ki kusumba namthak tawtun lokthokpa aduda lawduna bagi maranda phagat ke bane paraba mi chinga duga si Imphal West ki judicial magistrate pass class ki court puthokpa ka loinana Salibata asi kuntaru pauba police custody lainana bari malau thagre Paraba pradhan member masung member gi mapunoiba aduna MG Narega gi asaba card sin datuna sel lokthokpa mi gi signature saduna account dagi sel lokthokpa abadi laikitraba MG Narega gi card holder sing ming da sel lokthokpa gi maranda phagat ki bane arubeda content sing asi gi maroiba pau khara asi ba pau tam jariba Mariba local news YouTube channel lamadi Facebook page asidagi yang biriba punamak bathaga jari channel asin da tomda kanarabadi subscribe tawbi tribasina subscribe tawbi ramaloinana like and share tawbi sukawi kan punamak po amukhanna thaga jari